ꯍꯧꯒꯠ ꯃꯔꯤ ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛꯀꯣ ꯑꯩ ꯑꯁꯦꯡꯕ ꯍꯧꯒꯠꯄꯗꯤ ꯄꯨꯡ ꯃꯔꯤꯗ ꯑꯦꯂꯥꯔꯝ ꯊꯝꯃꯅꯤ ꯄꯨꯡ ꯃꯔꯤꯒ ꯃꯤꯅꯤꯠ ꯇꯔꯥ ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯦ ꯋꯥꯁꯔꯨꯝ ꯑꯗꯒꯤ ꯀꯣꯐꯤ ꯂꯣꯟꯕ ꯑꯗꯒꯤ ꯋꯥꯏꯔꯝ ꯇꯥꯁꯟꯕ ꯈꯣꯡ ꯂꯣꯏꯁꯟꯕ ꯂꯣꯏ ꯂꯣꯏꯔꯒ ꯀꯣꯐꯤ ꯑꯃ ꯂꯣꯜꯂꯦ ꯀꯣꯐꯤꯀꯣ ꯑꯗꯨꯒ ꯍꯧꯔꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯨꯡ 5ꯗ ꯑꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯨꯇ꯭ꯌꯨꯕꯀꯤ ꯀ꯭ꯂꯥꯁꯇꯣ ꯑꯩ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯂꯥꯁꯇꯨꯁꯨ ꯇꯧꯕ ꯅꯪꯅꯕ ꯍꯧꯔꯁꯤꯀꯣ ꯄꯥꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯂꯥꯁꯇꯨꯒꯤꯗꯃꯛꯇ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯁꯤ ꯑꯗꯨꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯂꯥꯁꯇꯨ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯄꯣꯂꯤꯇꯤꯒꯤ ꯀ꯭ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯀ꯭ꯂꯥꯁꯇꯨꯗꯤ ꯄꯣꯂꯤꯇꯤꯒꯤ ꯀ꯭ꯂꯥꯁꯅꯤ Okay, hꯧꯖꯤꯛ 4:56 ꯇꯥꯔꯦ ꯃꯤꯅꯤꯠ 5ꯗ ꯉꯥꯏꯔꯦ ꯄꯨꯡ 5 ꯇꯥꯗꯧꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯇꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯄꯣꯂꯤꯇꯤꯒꯤ ꯀ꯭ꯂꯥꯁꯇꯣꯀꯣ ꯄꯣꯂꯤꯇꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯂꯥꯏꯚ ꯊꯥꯗꯣꯔꯤꯅꯤ ꯀꯣ ꯍꯥꯏꯐꯦꯠ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯝꯗꯥꯏꯁꯤꯗꯤ ꯀ꯭ꯂꯥꯁꯀ ꯇꯧꯔꯝꯗꯥꯏꯁꯤꯗꯤ ꯈꯔ ꯀꯩꯅꯣ ꯄꯥꯈꯠꯄ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯔꯤꯚꯤꯖꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯣꯠꯁ ꯁꯤꯗꯒꯤꯁꯨ ꯔꯤꯚꯤꯖꯟ ꯇꯧꯔꯦ ꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯇꯧꯅꯕ ꯇꯧꯔꯒꯦ ꯀ꯭ꯂꯥꯁꯁꯦ ꯑꯗꯒꯤ ꯀꯩꯅꯣꯗꯒꯤꯁꯨ ꯑꯩꯒꯤ ꯑꯇꯣꯞꯄ ꯅꯣꯠꯁ ꯈꯔꯁꯨ ꯁꯤꯗꯩꯁꯤꯗꯁꯨ ꯂꯩꯀꯣ ꯑꯗꯨꯗꯒꯤꯁꯨ ꯑꯩ ꯑꯞꯗꯦꯠ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯒꯤ ꯑꯈꯪꯕꯁꯦ ꯂꯥꯏꯚ ꯑꯣꯏꯅ ꯍꯥꯏꯗꯣꯔꯤꯕꯀꯣ ꯈꯔꯁꯨ ꯌꯦꯡꯕꯁꯨ ꯌꯥꯎꯋꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯐꯥꯕꯗꯤ ꯉꯝꯄꯣꯟꯇꯦ ꯀꯥꯎꯈꯤꯕ ꯈꯔ ꯌꯥꯎꯋꯤ ꯀꯥꯎꯈꯤꯕꯗꯨꯅ ꯑꯩ ꯁꯤꯗ ꯌꯦꯡꯉꯦ ꯑꯗꯨꯗꯨꯒ ꯌꯥꯔꯤꯈꯩꯒꯤꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯩꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯇꯧꯈ꯭ꯔꯅꯤ ꯀ꯭ꯂꯥꯁꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯨꯒ ꯗꯥꯏꯔꯦꯛ ꯑꯞꯂꯣꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯤꯀꯣ ꯑꯗꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯅꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯀ꯭ꯂꯥꯁ ꯇꯧꯅꯕꯒꯤꯗꯤ ꯑꯩ ꯂꯦꯞꯇꯣꯞ ꯑꯃ ꯁꯤꯖꯤꯟꯅꯔꯦꯀꯣ ꯂꯦꯞꯇꯣꯞ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯟꯒꯤ ꯇꯦꯕ꯭ꯂꯦꯠ ꯃꯣꯗꯦꯜꯁꯤꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯄꯦꯟ ꯇꯦꯕ꯭ꯂꯦꯠ ꯀꯣ ꯃꯣꯗꯦꯜ ꯅꯝꯕꯔ HS64 ꯑꯩ ꯁꯤꯗꯁꯨ ꯆꯣꯡꯊꯣꯛꯍꯜꯂꯝꯒꯦꯕꯀꯣ ꯀ꯭ꯔꯤꯌꯦꯇꯤꯞ ꯄꯦꯟ ꯇꯦꯕ꯭ꯂꯦꯠꯅꯤꯀꯣ ꯍ꯭ꯌꯨꯟꯒꯤ ꯃꯣꯗꯦꯜ ꯅꯝꯕꯔꯗ HS64 ꯑꯁꯤꯁꯦ ꯂꯨꯄꯥ 2,000 खरा खतंग हेल्प पीबनी मसीजिना लैपटॉप को अइना सबजरबे लैपटॉप सिना HP लैपटॉप निको होम कनो गिनी 10 generation नि कोइगी कनो 10 generation नि 2019 अदाइदा लैगिबनी को लैपटॉप से 60,000 रुपी पी के अदुम मतमदुदा को नोट से इगदब पेज से सिजिनी को आइगे इनकोडो को अमा ले याम नुवाइबा मा मसीसे सिजिनरगा आई इदुइनी को मसीसे डायरेक्ट उलानी को डायरेक्ट उलानी स्पेस तो डायरेक्ट उले को फुल स्क्रीन वन से डायरेक्ट उले को लाइव स्ट्रीम से आई सीरीज दा को सिगी हुयोन टेबलेट से सिसिगा सिजना इबा मतंदा को अमा जितसु इरकनी बको क्लास से आई तौरगे सिगी मखा ताबदुदी मथांग आई सी क्लास से लोरकाना आई चरगे को
class lower kanda class pung muk tau doi ni pung muk tau raba matung da do ai loi baka ai physics class lower baka pung around 6:30 the line tar 6:30 degi di khabar la di khabar par ni natraga di atopa lai kha pa na tau si ko yes after 20 minutes break I think another amok cover la pe has got cover la agati pare cover la kano to chagati Manipuri path ni ko cover la pe has cover se telegram se ne adagi WhatsApp group ko madadum lai ko to adum join to salo ai Lumahei channel da su ai adum upload to de ko ai cover sing aina pa cover gi notes so ai upload to sa ni Lumahei channel gi through the WhatsApp group adum link yaw ni adu dai da adum chang bi ra ka download to bi ya ni ko adu ai gi newspaper notes to so adu thagat ne ko cover la amdri cover la to ni na sleep mode thamaga koi kaino tawse Manipuri pass Manipuri 174 days katangai ko ngasi aina namjariba date chi matungena 174 days katangai 1st December ni ngasi se 6:58 challe ko course le sidagi dum khangya koi se matam nangan badi yatre ko tangkak eman loy deh matang kita tangkak sih ngale mau par sih mau petar sih pak menit taram harga kan terus kabar lah promis kuma pantai ko aku tarik ada breakfast em begi ni kita ngai rồi có ai cái room apa tangi spa sonda wall map le có Indian map le từ cả ai practice tàu có practice map ne wall map từ cả Indian map le có thì cha là thằng ba có
ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯨꯇꯤꯟ ꯍꯧꯔꯛꯄꯒꯤꯁꯤꯅꯤꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯂꯞ ꯔꯨꯇꯤꯟꯗꯣ ꯑꯩꯅ ꯏꯁꯟꯖꯕꯅꯤ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯗꯦꯂꯤ ꯇꯥꯔꯒꯦꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯣ ꯐꯃꯨꯡ ꯂꯩꯔꯦ ꯂꯣꯏꯔꯦ ꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯇꯧꯅꯕ ꯈꯕꯔ ꯑꯃꯨꯛ ꯄꯥꯅꯕꯀꯣ ꯍꯤꯟꯗꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯔꯁꯤꯀꯣ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯗꯧꯕ ꯃꯤꯅꯤꯠ 15 ꯃꯤꯅꯤꯠ ꯋꯥꯠꯂꯤ ꯀꯣ ꯑꯗꯨ ꯄꯥꯔꯁꯤ ꯀꯣ ꯄꯥꯗꯣꯏꯁꯦ ꯑꯩꯅ ꯄꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯤꯟꯗꯨ ꯈꯕꯔꯒꯤ ꯑꯣꯏꯅꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯑꯣꯏꯅꯗꯤ ꯗ ꯍꯤꯟꯗꯨ ꯀꯣ ꯑꯗꯨꯒ AI ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯣꯠꯁ ꯈꯔꯁꯨ ꯁꯦꯝꯒꯅꯤꯀꯣ ꯌꯦꯡꯁꯦ ꯑꯗꯨꯒ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯅꯣꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯕꯗꯣ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯅꯦꯜꯒꯤ ꯄꯦꯖꯇ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯆꯦꯅꯦꯜꯒꯤ ꯄꯦꯖꯇ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯂꯩꯕꯅꯤ ꯑꯗꯨꯗ ꯌꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯅꯣꯠꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯪꯒꯅꯦꯕꯀꯣ ꯍꯧꯔꯁꯤ ꯃꯌꯥꯝ ꯈꯕꯔ ꯄꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯆꯥꯛ ꯊꯣꯡꯒꯠꯂꯅꯤ ꯆꯥꯔꯅꯤ ꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ PDF ꯁꯦ ꯑꯩ ꯋꯥꯆꯦꯞꯇ ꯊꯥꯒꯠꯂꯝꯃꯅꯤ ꯑꯗꯨꯗꯨꯒ ꯉꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛꯆꯥꯊꯣꯛꯑꯒ ꯉꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ 12:30 ꯑꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯥꯏꯗꯔ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯂ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯀꯣꯅꯣꯃꯤꯔ ꯑꯃ ꯄꯥꯏꯔꯁꯤꯀꯣ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯑꯌꯨꯛꯀꯤ ꯁꯦꯁꯟꯗꯤ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯅꯤ ꯁꯤ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯄꯨꯡ 12:30 ꯀꯣ ꯑꯗꯨꯗꯤ ꯄꯨꯡ 1ꯗꯒꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯍꯧꯕ ꯌꯥꯔꯅꯤ ꯁꯣ ꯆꯥꯔꯁꯤ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯆꯠꯂꯦꯀꯣ ꯄꯥꯔꯁꯤ ꯃꯅꯤꯄꯨꯔꯤ ꯄꯥꯕ ꯍꯧꯔꯁꯤ ꯃꯅꯤꯄꯨꯔꯤ ꯍꯧꯔꯁꯤꯀꯣ ꯄꯨꯡ 5:30 ꯇꯥꯔꯦꯀꯣ 6ꯇ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯕꯅꯦ
ꯇꯔꯨꯛꯇ ꯇꯧꯔꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯑꯗꯨꯒ ꯇꯔꯨꯛꯇ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯉꯥꯛꯇꯪ ꯇꯧꯒꯦ ꯄꯣꯊꯥꯔꯁꯤ ꯄꯨꯡ ꯇꯔꯨꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜꯒꯤ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯚ ꯀ꯭ꯂꯥꯁꯁꯦ ꯇꯧꯕ ꯍꯧꯔꯒꯦ ꯃꯌꯥꯝꯁꯨ ꯉꯥꯏꯅꯔꯦ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯩ ꯀ꯭ꯂꯥꯁ ꯍꯧꯖꯤꯛꯇꯤ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯔꯦꯀꯣꯔꯗꯇꯤ ꯇꯧꯍꯧꯗ꯭ꯔꯦ ꯕꯠ ꯇꯧꯕꯇꯕꯨ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦ 8:30 ꯇꯥꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯆꯥꯛ ꯊꯣꯡꯗꯣꯛꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯏꯟꯖꯥꯡꯁꯦ ꯃꯆꯨ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯣꯕꯤ ꯁꯥꯛ ꯁꯤ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯇꯧꯔꯁꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ 10:15 ꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ 11 ꯐꯥꯎꯕ ꯄꯣꯂꯤꯇꯤ ꯄꯥꯔꯁꯤ ꯄꯣꯂꯤꯇꯤ ꯄꯥꯔꯒ ꯇꯧꯁꯤ ꯇꯨꯝꯁꯤ ꯄꯨꯡ 11 ꯇꯥꯗꯣꯔꯦ ꯃꯤꯅꯤꯠ 5ꯗ ꯉꯥꯏꯔꯦ UPSC 173 days ꯉꯥꯏꯔꯦꯀꯣ 10 hours ꯑꯗꯨꯅ ꯀꯟꯅ ꯄꯥꯗꯕ ꯌꯥꯗ꯭ꯔꯦ so ꯉꯁꯤꯒꯤꯗꯤ ꯁꯤꯗꯩꯗ ꯚꯤꯗꯤꯑꯣꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ thank you so much ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤ like share and subscribe